Kumja lising ani kunmari loikiduna ngarangdagi Anouba kumja lising ani kunmanga haure. Anouba sahina lakpada miyamna Anouba asoba Manglan kaya mangnay. Laibaki lusing basing yauna miyamna amana amada yaipa pauzel kaya pinay. Adubu Anouba sahi kaya laklabasu iramdam Manipurgi laibakti pagalakpa iray laytri. Asumna Anouba Manglan kaya ga iroy narakhiba lising ani kunmarisu adumangay. ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯏꯔꯝꯗꯝꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈꯤꯕ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯄ ꯅꯠꯇꯅ ꯑꯇꯩꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 250 ꯍꯦꯟꯕꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯜꯂꯦ, ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯏꯅꯥꯏꯕ ꯑꯣꯏꯍꯜꯂꯦ, ꯃꯤꯑꯣꯏ 32 ꯍꯦꯟꯅ ꯃꯁꯥ ꯊꯤꯕ ꯈꯪꯗ꯭ꯔꯦ, ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯜꯂꯦ, ꯑꯉꯥꯡ ꯂꯤꯁꯤꯡ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ 60ꯔꯣꯝ ꯃꯁꯥꯒꯤ ꯃꯔꯝꯗꯝꯃꯛꯇꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯥꯟꯖꯦꯟꯅꯍꯜꯂꯦ꯫ ꯊꯥ 10 ꯁꯨꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯈꯨꯟꯖꯥ ꯀꯌꯥ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯆꯥꯕ ꯊꯛꯄ ꯆꯪꯗꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯋꯥꯊꯣꯛ ꯂꯩꯇꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯂꯝꯗꯝꯗꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯑꯁꯤꯗꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯆꯃꯟꯁꯤꯡ ꯑꯗꯨꯅ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯀꯨꯝꯖꯥ 2015 ꯑꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯃꯨꯛ ꯊꯣꯡꯒꯠꯂꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯂꯩꯔꯛꯇꯕ ꯑꯃꯁꯨꯡ ꯍꯧꯔꯛꯐꯝ ꯈꯪꯅꯗꯕꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯀꯨꯝꯖꯥ 1998ꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗꯤ ꯆꯤꯡꯇꯝ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯏ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯅ 1998ꯇ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯗꯨꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯒ ꯁꯦꯝꯈꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝ 1897ꯒꯤ ꯑꯣꯛꯇꯣꯕꯔ 19ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔꯅ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯅ ꯇꯥꯛꯂꯤ꯫ ꯃꯍꯥꯔꯥꯖꯅ ꯍꯥꯏꯈꯤ, ꯃꯅꯤꯄꯨꯔꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ 9,750ꯅꯤ꯫ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ 8,860ꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯕꯣ ꯇꯝꯄꯥꯛꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ 8,000ꯅꯤ꯫ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ 8,000 ꯄꯥꯛꯄ ꯀꯕꯣ ꯇꯝꯄꯥꯛ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯕꯔꯃꯥ ꯂꯩꯉꯥꯛꯇꯒꯤ ꯑꯁꯥꯟꯃꯜ ꯂꯨꯄꯥ 6,660 ꯆꯍꯤꯒꯤ ꯀꯥꯔꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯂꯝꯅ ꯍꯜꯂꯛꯂꯕꯇꯗ ꯂꯦꯞꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯝ ꯑꯁꯤ ꯅꯝꯗꯨꯅ ꯁꯥꯟꯗꯣꯛꯍꯟꯕꯒꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯆꯥꯎꯕ ꯃꯔꯜ ꯂꯩꯕꯒꯤ ꯍꯧꯅꯁꯥ ꯃꯅꯤꯄꯨꯔ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯄꯥꯜꯂꯛꯂꯕ ꯂꯩꯕꯥꯛꯅꯤ꯫ ꯂꯂꯣꯟ ꯏꯇꯤꯛꯇ ꯃꯥꯒꯤ ꯀꯔꯤ ꯋꯥꯠꯈꯤ? ꯁꯔꯀꯥꯔ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯔꯃꯛꯇꯗ ꯃꯤꯔꯩꯕꯥꯛꯀꯤ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯏꯔꯩꯕꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡꯗ ꯃꯥꯏꯊꯤꯕ ꯅꯠꯇ꯭ꯔꯥ? ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯧꯒꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯝꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯀꯁꯥꯔꯒꯤ ꯂꯝꯁꯨ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯅ ꯃꯄꯥꯜ ꯐꯔꯤꯉꯩ ꯃꯇꯝꯗ ꯆꯤꯡꯇꯝ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯨꯡ ꯇꯥꯗꯕ ꯃꯅꯤꯄꯨꯔꯅ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯉꯥꯛꯇꯨꯅ ꯀꯨꯝꯖꯥ 1962 ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯂꯝꯗꯝ ꯑꯇꯩꯅ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯈꯥ ꯄꯣꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯅꯤꯡꯇꯝꯅ ꯄꯥꯟꯖꯈꯤꯕꯅꯤ꯫ ꯃꯤꯈꯥ ꯄꯣꯟꯈꯤꯕ ꯆꯤꯡꯇꯝꯅ ꯈꯥꯏꯕꯨꯡꯅꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯥ? ꯆꯍꯤ 53ꯀꯤ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯇꯝ ꯑꯅꯤ ꯈꯨꯠꯁꯝꯅꯗꯨꯅ ꯏꯔꯩꯕꯥꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯌꯥꯔꯦ꯫ ꯇꯤꯟꯅꯐꯝ ꯊꯣꯛꯄꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯇꯤꯟꯅꯔꯦ꯫ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯋꯥꯈꯜ ꯑꯃꯠꯇꯅꯤ, ꯃꯤꯠꯌꯦꯡ ꯑꯃꯠꯇꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯀꯅꯥꯗ ꯀꯔꯝꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯃꯛ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯂꯨꯕ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯒꯗ꯭ꯔꯥ? ꯂꯝꯗꯝ ꯑꯁꯤꯗ ꯐꯖꯕ ꯋꯥꯍꯩꯅ ꯅꯨꯡꯁꯤꯕ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯂꯨꯆꯤꯡꯕꯗꯤ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯉꯥꯎꯅꯔꯕ ꯈꯨꯟꯅꯥꯏꯁꯤꯗ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯊꯕꯛ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯑꯆꯨꯝꯕ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯕꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯂꯨꯆꯤꯡꯕꯗꯤ ꯊꯣꯔꯛꯄ ꯏꯎ ꯎꯗ꯭ꯔꯤ꯫ ꯃꯊꯧꯗꯥꯡ ꯃꯁꯛ ꯃꯨꯟꯅ ꯈꯪꯅ ꯄꯥꯡꯊꯣꯛꯄ ꯃꯤꯑꯣꯏꯗꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯅ ꯇꯉꯥꯏ ꯐꯗ꯭ꯔꯤꯕꯁꯤ ꯆꯤꯡꯇꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄ ꯉꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯊꯣꯔꯛꯄꯅꯤ꯫ ꯃꯁꯤ ꯂꯩꯔꯒꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄ, ꯀꯔꯤꯒꯨꯝꯕ ꯂꯩꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕ ꯁꯦꯝꯒꯠꯄꯅꯤ꯫ ꯈꯦꯟꯅꯕ ꯋꯥꯈꯜ, ꯊꯥꯖꯅꯗꯕ, ꯆꯔꯥꯡꯅꯕ ꯃꯔꯛꯁꯤꯗ ꯑꯣꯏꯊꯣꯛꯀꯅꯤ ꯈꯟꯕ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯤꯡꯉꯥꯏ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫
lamdam asi yelongaidagi hauna tongan tonganba furup kanglupsingna nungsi sanana punna khunda leidaduna lemindarakli kanglupsing asigi marakta ngaihaki oiba ungkhatnaba muknabagi thodok kaya thokre adubu kanglupsingi marakta leinarikhiba thajanaba adudi kaidongnungda khak manglakte pumnamak asi leibak masa taba khunai ama lingbada thokpa piklaba thodoksingi manungda saruk amani haifam thoi ngasidi malem asina ungkhatnaba amadi muknabagi thodoksin muknariba maselgi marakta punna phaminaduna waroisin phangnaba lambi thiminarakli masi khunai cha pumnamakna uba tangai phade haujikti Anouba sahina lakpasida aikhoi maselgi marakta leinaramba thajanaba adu matau karamna hanjin hanba yagadagi haibasida punna tominaba yaba lambi ama thiminaba tangai phadre mangi thodoksin aduna tungda oirakpa yabasing kupna neinaba yabagi sirba tanja adu ngasini masi Anouba sahina lakpasida aikhoi punna khangminaba sangi masibu paikhatpa ngamlabadi Kumja 2025 na aikhoida Anouba Manglan ama pire haina loba yai ngaihaki mapan thongi milyengda thabak tobagi mahuta tung koina sanaba yagadaba mawangda thabak tominaduna aikhoi maselgi marakta leiramba thajaba hanjilaknaba honaba ngamba haiba wakalonsi ireisa khudingda piba ngamlabadi Anouba sahigi afaba yaifa paujel oigani